So welcome back to another video. Ngasigi video study koi mayamna adum mamangi video da comment tawbirakpagi matungina cross compatibility gi reading tawdoine ba ko ado cross compatibility gi reading sida first of all pile A pile B sumaina pile ani khaktang khaidok chage aduga isa gi apamba pile A natragana pile B habado adudagi ani sidagi apamba ko sina A sina B ani sidagi apamba ma fazna choose tawbiro choose tawbira matungda haidi wakhalda ai pile A pame pile B pame habado adu wakhalda khanbira matungda isagi pile du gi reading do tabiyo ba ko aduga video sigi disclaimer haigadra cross reading se single oiba oidaba loinamakta adum general resonate torok pi ko haidi single oidraga su cross thambi ma yama yarongani ko adu loyal oiba oidabagi wa kamta yaudabida adum cross haisidi cross dena tradumaina isagi crush jugi ba wakhalon ko magi ba feelings adagi sana adum isagi ba advice adugumba khara card khara adum pick tawraga yengse aduga reading sa general oibanina yam ka hena personally resonate tarakta bayai duna personal reading tawbininga gadi ai Instagram link to ai description box ta hapcharamge aduda adum Instagram DM tawbiraga isagi appointment haidi isagi slot adum appointment lobi biani booking tawi biani ko aduga crush hairaga reality da oiba yaroidaba hoi anakpa mafamda na hekta oigani haiba budi ate duit aragasu approach se kitang natai jada ba haidi ai reading tawbada su ama ani thengna ba yareba ko for example Korean gi celebrity amada crush thame haiba gumba or Hollywood gi celebrity amda crush thame haiba gumba adumaina adugumba crush tudi sida resonate sungtaw tawra aroi ko haidi dum kitang reasonable oiba yaba crush kumba gi oina lakwane ba ko reading se aduga khara amana ex current feelings ki reading tawbiro ona so haibiri e do ex current feeling gidi mamang da so hapti hapchagre do mayam ge interest da mathangi video da nongni sida soidana maki thagat na bahot na jarake ko aduga ngasi goina di crush da based over reading se haidi crush reading se sida oina mayon sila se mayam na pile A pile B apamba khanbiro ko ado ai light se kitang di mamme du darga su card ti fazna dum focus tawna ba ai hot na jarake do pile A pile B se emtang fazna ga uchar kige adudagi mayam na isagi apamba pile choose tawbiro aduga reading se hauna ba tawar se matam manghanda bida. Let's get into the video. So ahambada sigi idol figure se na dragon sigi tarot deck ahamba pile A ko pile A choose to be ba ichulena sing dugi dum grass ke ba reading ama yengdoini ado ahambada card se shuffle taraga some random oiba cards ko ahum mari manga maybe ko ado adum thoklak pa sing do haide haifet adum mind the satisfaction ama powdri powba shuffle taw matamda thoklak pa or isana adum shuffle taraga pick tawba card to ko adu do yengase do pile A gi sai gi crush to approach to kraba crush oramba yai approach to driba crush oramba yai ko do sai gi adum crush to gi ba wakhalon adagi isa gi ba some general ba advice ko adugum ba khara yengse ahan bada judgment hari ba card reverse to thole ko so si de common energy ka ne si de pile ani makishin ani ko da ham bada koi tarot card hana pick to gi se Ace of Pentacles card, Judgment card, Ace of Pentacles card, odagi King of Wands card, reverse ne, aduga sisina isagi advice oy deni ko sisida seven of swords ko seven of swords se reverse or SVI adagi kay hai ni adum chum na pick tabor sai meaning se dum seven of swords kidi haifet manana dum chat pa yai ko so sigi card sing sima major tarot card ina leire aduga energy card ko energy card ani khatang pick tawse atopa energy card so dum use to yai ko haidi sigi card adu energy card adum atopa use to yai but aina sigi reading study just sigi unicorn card chidagi khak vision launinge ba atopa card che include tawning dreba ko aduna staying ase Archangel Raphael ko aduga amaga pick tawjage Seeking Good. Okay, card chingje pick tawba lore hoi table se su khara pi e aina
ama table do number do khara nungai tabagi haidi voice to khara ta di table do wang banina voice to haidi camera na mathak ta lega voice to kitang ngang ma da ta de ba adugi aina table apik pas adjust to bune ba kwa do card ching ai amamam to aina thangalaga do uchar ke reading hawrak pa matam da kwa so pal e gyoy ba crest based over reading se hawrase ahanbada judgment hariba card reverse da thole eba ko so sigi judgment hariba card reverse ki matungina isa isa ki crest se hoji kari go through tawri ke habagi maram da vision pirak toine ba ada ahanbada sigi judgment hariba card reverse gi matungina isa ki crest se hoji se isa ga pau phauna ram bayai phauna ram da bayai hadi isa ga pau phauna ba mi da crest thamba ram bayai or one sided na thamba crush ram bayai or khang sakti khangna raga pau phauna da ba mi amo ram ba suyai kwa any type of person or bayai di taraga su isa ki crest se hoji se some hard time khara go through tawri ba moi se haidi masage ba career gumbagi struggle tawbo ram bayai hadi career gumbada mana pambana ma mana hotna jabna ma duga fangak pa mahina topa ma adumaina career da struggle tawbo ram bayai natraga na ma masage ba studies gumba adagi ma masada even personal relationship ta su ram bayai do khoina haiba ngamdre ko haidi mi dugi lai makti tabani mi dugi direct over personal life to phang dabanina mase problem khar they go through tawri ba problem se maybe career maybe relationship maybe family ko haidi personal problem oi bi career oi bi relationship oi bi family oi bi ba adubu mana khanba khara thabak oina pangthokpa ngamdaba mana expect tawbaga reality ga yamna khetna bagumba adugumba some negative phase khara life ta go through tawri ba hoji se ko duna moi se hoji haidi nu pa ger nu pi ger isa ki crush to ko emotionally kitang down oiba adagi kay haini masaje happy oina settle oina hoji makoina leitaba kwa aduga masana khanbana ama tawthorakpana ama domaina kitang ma ki life se kay haini out of the track chatliba haidi masana pamba lambi duga mana chatliba lambi do kitang ona taina chatpagi type ta chatliba kwa adugumba mi ama oigani na hae ba hoji makoina isa ki crush haidi moina adumain tawba lambi ma go through tawri or adugumba situation khara go through tawri habani ba kwa ani shuba card na isagi crush na isagi damakta kai feel tawge habagi charakpa vision nama pirakkadoine kwa so sigi card ani se combine tawrga yengse do sidana king of wands reverse ne sidana ace of pentacles reverse ne ba kwa sigi card chi matungina isagi crush tuna kwa isaje dom kitang abundant oina haidi abundant oina in the sense that paisa nung sa khaki feel na tana happiness kumba adagi friendship kumba fazna abundant oina leiba mi amane na khalle ba haidi isagi crush to isaga sak khangna ba haidi friend oina loina ba gumba mi da oina relate tawra ani ko si se haidi stranger ama da crush thamba mi jona di stranger na di isado sak khanga maroi da mi na sugumba makti khallaroi dana ko aduna tabi de isaga adum nungti conversation thamba mak na traga su sakhang mai khangna ba mi da crush thamba oitaraga di isagi sakhang mai khangnari ba mi da isagi crush to aduduna isa se khangbani na ko moina isa se kai haini dum paisa nungsagi feel like kitang abundant oiba mi amani natragana friendship ke ka fazna rich oina abundant oina leiba magi life samne happy oiramni ko kaina khanjaba do isagi crush na adumaina khanjai na hae ba haidi isagi crush tuna isaga khangnaba mi moi targadi ko isagi crush tuna isa se dum well to do oiba maybe in terms of wealth maybe in terms of friendship maybe in terms of life ko life se dum happy oina well to do oina settle oina chatliba mi or mi ama oina uiba isaje crush tuna view to heba ko aduna isage crush na ke haini like relationship ama laibagi wakhal gumba khandraga su ko sigi mi se aiga loinari tinari mi se ke haini my life sem nungarabni ko kaina khanjaba do ko haidi moida kitang like magi lifestyle se pami ko kaina khanjaba do adumaina oeba aduduga some minimal chances ko haidi isagi crush tuna isada so dum attracted oiramba yabagi minimal chances khar so dum laiba sigi ace of pentacles haiba card na si se haidi sigi card se isaga isagi crush tuga khangna ba oirakanda relate taraka doini ko isaga stranger oiba mi dadi sigi card na relate taroi ko haidi stranger ba mi dadi crush tuna isaje exist away phawa khangam da basu yai ko haidi dum maybe isana social media do uraga crush thambo oirambe yai or mapham ama do uraga crush thambo oirambe yai do isagi crush tuga isaga khangna da ba mapham da di ko khangna da ba situation da di isagi crush tuna isa se exist away haiba si phawba kaya khanjin da ba ko haidi isagi side tagi mamonda approach to ruba gumba su leitri aduga pura one sided on crush thamba kangu gi di ko isagi crush tuna isagi maram da thodok pa khan ba leite just random persons in each other's ways ko haidi
masa masagi oiba way da chatnariba masa masagi oiba own way da chatnariba person ngakta duna isana budi crush to pam taragasu nungsi taragasu attracted oi taragasu ko crush to na di isa bu sak khangba leite aduna isana phanamna dum crush to notice tawna ba or kai haini crush to approach to bogumba effort na thada daba taragadi just one sided crush oi taragadi crush to na ubirakpagi or isagi dum isa se exist tawi or lay haba se khangbirakpagi chances se irei leite ba kwa aduna crush to gi oiba some chances khara create tawge haragadi isana approach ama chatpa or isabu notice tawna ba thabak khara tawba darkar oi na haye ba kwa haidi stranger da crush thamba kangu gi di aduga khangna ba mi da crush thamba kangu gi di isagi crush na isa se dum like afaba isage ba afaba side khara uye duga minimal chances khara dum crush tuna so attracted or ramba ya bai chances lei habne ba kwa so isage advice la trikanda crush gi ba general idea ma se pal a gi damakta kai pi ge ha matam de isage crush se hoje kitang emotional oi ba kitang heart oi ba kitang kai haini rough oi ba lambi khara chatli ba ko hojik se du na moi se kai haini thawai nungai ta bagumba moody oi bagumba mood swings ta bagumba adugumba face khara life ta go through tawri aduga isa ga crush tuga sak khangna ba haidi nunti jage pau phauna ba bo or phauna da ba bo or sak khangna boy targadi isa ge crush tuna isa gi life sedum aphaba khara ui ba isa gi life ke maram da duna kai haini mana khanja ba pamjaramba or mana su khalamba ya bagi chances se minimal chances khara sudum leiba yai haini ba kwa aduga isagi crush ka khangna daba stranger da crush thamba kangu gi di crush tuna isa se lei haiba phawba khang da bagi da ba tawe duna kai haini chances khara build up tawna ba crush tuga kwa chances khara build up tawna ba hotna ge hai targadi isa ge side gi mana notice tor na ba thaba ma tawba or approach side direct ai ta pami nu shi hai bagi wana taba ko dum khangna chana na ba kai hani friend dang bu oina ba or ga su ko approach ama chat na ba oina tawbiyo na hai ba furthermore seven of swords hai ba card si tholi e ba ko sisina isa ge ba personal da kai advice peer ke ha matam da hai crush gi nataba ko isagi oina personal kay advice pero kaya matamda isagi life da ko mang dadi aphaba yamna saba tung dadi kalak khamban ba mi khara lay isagi life da isagi friend circle oi biyai isagi relatives oi biyai or even isagi dum yamna nakna ba mi oi biyai ko mang dadi yamna aphaba saraga isagi khanbi ba saraga wangang ba tungdadi isabu betray tawna ba isagi fatana ba isana aphaba ma tan khalakpa matamda kwa kalak khaban na chingthana ba hotna ba mi se yamna natraga su at least one or two di laiba pile a khanbi ba singi life ta kwa mado isana khangbiram ba yai khangbiram da ba yai adugumba mi do leiba na maram oiraga isana life ta kaino ma crush sida approach tawge na khanba bu oiro kwa or crush siga wari shana ba hawa bu oiro any afaba feel lama tan khalakpa matamda phanadi ngang ba saraga demotivate tawbibagumba oini oiroi kaina haidi mi do thabak to pai khatrigan gi hana demotivate tawbibagumba adugumba mi su khara tholakpa yabagi chances lai ko aduna isage ba personal thoughts isage ba personal wakhalon gumba se yam ka hena mingon do open up tawbiga no hoi open up tawbiyai share tawbiyai ko but yam china personal level matter isani important level matter gidi ko yari ge yam ka hena open oi thokta na bahot na biyo crush khake suna ta na isagi relationship oi bi family oi bi career oi bi ko paisa nung sagi feel oi bi isagi life ta dum khara phabadi saraga kalak khaman ma mi se aphaba ma tan khat khibada kalak khaman ma mi se khara lai ba aduna isagi life ta dum kaino ma taw ma tamda kitang low ki oi biyo kitang section biyo have advice general oina phange ba kwa aduga crush ki oina nga sa hai khibdo isa khangna ba mi oiraga di dum communication kai ka phajna kai haini occasionally nataba like khara toina paw phawna na ba hotna ba adudagi chances to hengalak pa yana ba kwa aduga kai haini like approach tawba yabagi matam exactly budi piram jadu targa so dumaina relationship tap na build tawba yana ba hotna biyo furthermore sukang khanga da ba mi gi su approach ama chatpa hona ba ready da prepare tawraga leibiro ba matam yam thengdri kanda kwa haidi yarak pa yarak tabuduna nakan namaram da leikhraga approach hekta tawba mak natraga su connection amadi tap na hana build up tawba hobiyo habase stranger gi su aduduga dum khangna chana ba crush gi su dum leidna vision da haifet mana na pi bo kwa connection ama phajna form tawba hona ba hana hona biyo habase aduga energy card Archangel Raphael healing and abundance are coming to you hai ko so sigi
Archangel Raphael hariba energy card sigi matungina isagi life ta kwa isagi life ta healing abundance la ka do ba laiba healing in the sense that crush sigi feel da aphaba lak pa oi bi yai or isana hana dagi heal to bangam da ba jaga de heal to bangam bo or pa yai ko da mai healing adagi abundance adi daw ya ba aphaba opportunity khar la ka da ba lai aduna crush se dum connection da tap tap na build or di crush se da aphaba or pa ya bagi haidi relationship ta aphaba side ta build up tor pa ya bagi opportunity shu lak pa ya ba hekta lakani haba budina tel ba lak pa ya bagi chances se sigi card china piri ba haidi positive oi ba energy attract tawine ba ko sigi card china aduga seeking good hariba energy card china last but not the least thol eko so seeking good hariba energy card china kai haige hamatamda hauji makyo ina isana ko crush siga relationship ama build tawna bo hotna ba se kitang luna uram basu yai ko haidi hana dagi connection leiba or hana dagi communicate tawba mi gi oina di khara amuk lairam basu yai haidi wari watai do ama natra ama da hauraga dum connection ama build tawna bo hotna ram ba yai or crush to relationship ta leiba oram basu yai ko aduga strangers ki kamaini approach tawni haibagi hojikse matha sabagumba adugumba su khara dum thengna biram ba yai adubu lairiba situation du da negative analyze tawraga chatpai muhutta positive analyze tawraga aphaba sik tawra chatpiyo na haiba aphaba khallaga chatpiyo na haiba means crush to na relationship laiba oi taraga su isana tap na connection ama build tawraga di isada haidi magi relationship to off oigraga ai go relationship on work pasai kain haibagi positive mindset ama thambiba adagi stranger ama oiraga su ahan bada reply back tra su tap na adum high degree gi takshan mana tap na adum notice tawna ba kai ka tawraga ko tap na build tawba ya gani haibagi positive attitude amda oina chatpiu negative khandri kanda positive hana khallaga crush sida adum isagi aiba kai haini effort to tap na dum thada biyo haiba advice pi ba ko do compatibility ga isagi crush kai sa ga dum 70% mo compatible oi aduga relationship hekta laini haiba gi guarantee mang na traga su aphabo orak pa ya bagi chances dum lai ba ko simang hai na mi khuding mak ta resonate to gani haiba budne te but isa na dum general reading sida gi advice ko ba khara follow to shalaga dum chance ama yeng badi yai da na ko so sumaina pi ye pile a gi reading se matang swai da loire adum isa gi crush ka ke hani relationship leiba phangaga di haidi khara leraga ko relationship leiba phangaga di agi videos da mo halaga comment tawbiramu ngasi gi di reading se matang swai da loshinjarage pal agi ko thank you for watching my video. Hey guys, so matang da pile B natraga na sige blue idol figure se choose to be bagay do ko sige tarot deck or sige blue idol figure pile B choose to be bagay do adu dagi dum like crush ke ba charak pa reading ama tawdoine ado card chingje ai hana shuffle tawraga mayam gi haidi crush jugoy ba magi current situation magi wakhalon ko adu goma mayam do pick tawrage ahamada 2 of cups hari ba card che thole ko aduga mathangdana the wheel of fortune hariba card se reverse da thole ba aduga card ani maga draw tawse ko mathangda 4 of coins 4 of pentacles ko aduga Nine of swords to reverse adagi energy card kida amuk pick tawjage ani chongthore ko mathanda hope haiba amaga choices haiba amaga ko so card chamna relatable oigadabadi male ado pal b kidamakta crush reading shida kai tamamge habado mayam punna yengminnarase ko ahanbada 2 of cups hariba card na isagi crush ke ba current situation do hayak toine ba kwa so isagi crush ke ba current situation jida kai pige haba matamda isagi crush te hauji makki oina relationship amada leibagi bong do ui ko mostly hoi mi loina maktabudi resonate tram da bayai do isana khanjari ba mi se haidi general oini pa matamda relationship amada leiba relationship amada leiba mak natraga su isagi crush tuna pamjaba mi ama leibagi tabla tawe ba haidi 2 of cups haidine maga wakhalon janaba adaki maga dum mana khanjaba mana khanbaduga taw miduna tawthorpaduga janaba adumaina maga wakhal yam janaba mi amaga relationship leiba natragana maga wakhal yam janaba mi amada mana omuk haidi isagi crush tuna mu crush thamjanba yaba thamjanlamba yabagi ko vision ama oyeduna isagi crush siga isaga gi relationship gi marakta third person amagi influence uiba haidi
isagi crush se sise maybe he or she is in a relationship or maybe he or she has a crush kwa aduna adugumba third person gi influence khara ubanina hauji makyoina isagi crush se like moi gi life se happy and settle oina ko relationship ki term da happy and settle oina chatpa natraga na wakhal nungai na leiba adugumba khara di tawri ba ko hauji makyoina aduga wheel of fortune hariba card reverse gi matungina isagi crush se isaga khangna chana ba mi amo oyamagadi kai consequences la I habadi isagi crush tuna isaga khangna chana ba mi amo oyamagadi for example isagi friend de isana crush thamba oiro natraga na isaga dum randomly khangna ba mi ama de isana crush thamba oiro kwa adumaina crush thamba matamda isagi crush sina isagi damakta kai khange haidi khangna ba isaga khangna ba crush to aduna isagi damakta kai khange haba matamda isagi crush na isaga se magi damakta compatible oi habase sungkhan khande hojik ki boina kwa moina isa se dum random person ama oina ui or just a friend ama oina ui ba adudagi ahen ba wakhal ka khande aduga isaga maga se relationship ki maramda wakhal amda sagat pa laite crush na hojik makki oina ko yamna friend oina yamna icham na yamna kaya haini yamna chamna khandokpado oyebako aduna isana approach chatribo ergadi hojik makene di approach pikino mamde mana khanjaba mim sulerne approach to kanaroi bako furthermore isana approach chatluraga yaraktaba orambasu yai ko crush to aduduga hojik mak yarakpagi chances su irei leite maramde isagi crush na isagi maramda kaishu relationship kumbagi wakhalon se hojik makyoina khanbase leite bako mathangsina isagi crush to isaga khangnadaba saksukang khangnadaba isana just one sided oina for example social media da uraga or just event amda ukhraga isana crush thamjaba masakti khangnadaba paudi phaungadaba ko just isana one sided oina crush thamjaba mi oiragadi kai leige ha matamda hauji makki oina crush to ma masage ba stable oiba relationship amada or mana khanjaba mi ama lerebnina hauji makki oina isana miduna notice talk na ba effort thadaba or isana communicate tauna ba effort kuma thadaba se kanabam khangdana mangani duna hauji makkenadi isagi life se isagi control amagi makhada career job ko or isagi chathagadaba thabak khara paikhat khadaba thabak khara hana sorry mapung phana paikhatna bo hotna biyo adugi matungda phajana settle ore matungda ko matam khara leiraga crush na notice tawna ba or crush da approach tawba yabagi matam do lakani ba ado hauji makki oina dim approach tawba or notice tawba yabagi matam jadre duna one sided oina dum leibiyo haibagumne ko so ahamagi card home sina generally kai explain tawino haiba matamda isa ge crush se kai haini relationship amada fazana happy oina settle oina leiba natragana moi crush ama leijaba moina khanjaba pamjaba mi duga kwa ado moina communicate fazana tawba or moi ga dum wari watai sanaraga pau haunaraga moi se happy oiba magi fantasy amda unrealistic oiba expectation yam sagatlaga harauraga leibani khangde natragana relationship amda leiraga happy oina healthy oina leibani khangde dumaina settle oina leiri aduga crush se isaga sak khangnaba isaga pau phaunaba mi amo oigera natragana sak khangnaba mi amo oitargadi hauji makki oina approach tawbana matam jadri maramdi crush na isagi maramda aphaba haidi relationship kumbagi maramda khanba leitri just simple friend amo oina or just someone who they know adumaina khalleba ko aduna relationship amagi hope kumbase yam kana sagat pikino hojik matam jadri habaneba aduga furthermore crush se isaga sukang khangadaba stranger amo oitargasu hauji makki oina moi happy and settle oina leibanina approach tawbagi matam oidri aduna isagi life hana fazana control am the stability am the leinaba hotna bigo aduga matam khara leiraga matang chaba matam lakpra yengse habaneba kwa aduga mathangna na mung 9 of swords hariba card reverse athole eba so sigi 9 of swords hariba card reverse na hauji se isa de crush se oini oiroi khangdabida kwa isana approach tawsanlubo oiramba yai natragana isana adum pame khotle do utna na bo hotnarambu oiramba yai or kai haini isagi side tagi kanaroidaba mi khara da wanomba gumba effort kuma thadaba oiramba yai ko domaina some kanaroidaba jaga da invest tawba effort ko adugumba se khara tawbagi mong da su uye duna adugumba do hauji makki ni kanabam khangiroi hauji makki ni anxious oiraga kai haini crush na yaraktoria oidera kaina khanba adagi crush siga relationship leibase oidera kaina khanba adagi sai thanda pangkhanna khanjanjaba adagi wakhalda na ayaunaga sagatluraga reality duga khetnaba adagi isaje matha sabagumba adugumba sukhar thengnarakpa yaeba kwa aduna yarigai hauji makki di yam ka henba high hopes thambigino yam ka henba high expectation thambigino
matang matam chaba haiba ma lakhini ko aduna hoji maki oinadi matang matam chadri duna crush thambiyu kaisu kaide crush thambada ko di taragasu approach toba khotpa se kana kiroi matang matam chadri habane ba ko mathangda hope hariba energy card se thole eba sigi hope hariba energy card chigi matungina isagi crush se sise hoji maki oina ma se happy and settle oiri habagi wani ba ko isada chances sunglai leitre habade te matam gi matungina isage ba chances or opportunity prakani ba haidi isana dum crush ngairaga khotlaga leitaragadi hope amadi leiri ba ko aduduna isana adum ngai ba khotpa haidi isana settle oina ba hotna ba adagi crush dum thamaga matam ngai ba khotpa tawtaragadi isagi damakta hope ama leiri opportunity di soidana lakhini haibane ba do matam dudi exactly pidre ba ko furthermore choices sariba energy card se thol a so si choices sariba energy card chi matungina isagi crush se nataba isana pamja ba atopa mi ama sulak pa yai kwa maybe ni aduduga na tragana isagi relationship lairak pa yai adumaina choices se isagi mangda choices me ama lakani ba kwa future near future sida adugumba choices me am lakpa sida isana isagi crush tugi namagta stand tawdoira or relationship anoba malation doira or anoba crush ama thamangtoira adudi isagi ba choice isana matamgi matungina khanbiro ko adubu isana ngairagadi hope ama delay bania chances pudi lakpa yai ba matam do ngai bangam ngai haragadi choices lakadori ba jingdudagi isagi phagadaba ma yengbi ba ka shukai de habane ba ko so pile big yoina su crush kyo ba reading se shida loire hoji makyoina compatibility energy khara neme ko tawba tabu tanja lakpa yari matam lakpa yari haibagi hope amadi leiri haidana ko aduna dum isana sigi readings tagi lawba yaba general advice option biro aduga loinamak resonate tawdraga su kai tawba yai habado khana biro ngasi gaina di pile big su readings se matang swaida lo shinjerage. Thank you for watching. Hey guys, so reading se ngasi di matang swaida lo shinjerage crush ke ba pal ani khaido kre du dagi sa isa ge dum reading do taba lo virakanda hafet chanai de habadu sudum comment taw biramu aduga aina nga sa haijaki badumaina general reading ni na mi khuding makta di resonate tarok taba yai ko aduma disclaimer oina haija hoge aduga crush ki reading se timeless reading oi taraga su matam gi matungina changes lak pi ai na dum ai gap khra lega dum sigi reading se dum tawjara ke reading loi namak adum matam gi matungina changes lak pi ai ko duna topic se dum re halla ga dum matam gi matungina kai lege habado yengse aduga mayam na general reading oi taraga su dum lawba ya ba general advice option biraga kai tawba ya ge habado yengbiyo aduga dum mathangda haidi dum ikoi dabida ai ex ke ba current feelings mayam na request taw birak pada adum mathang video dum semna na bahot na jara game am na makata na support taw continue taw biyo video sibu like taw biramo comment taw biramo adagi share taw biyo family sibu hena grow taw bada help taw biyo ko so ngasi ko na di reading se matang sa solution jara ge mathang da mo hena interesting about reading ama puzara ge. So everyone, thank you for watching my video. Stay tuned for more. Bye bye.